ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯄꯪꯖꯥꯎꯅ "ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯅꯣꯡ ꯉꯥꯜꯂꯦ, ꯍꯧꯒꯠꯂꯣ" ꯍꯥꯏꯅ ꯍꯧꯗꯣꯂꯛꯄꯗꯒꯤꯗꯤ ꯑꯁꯤꯡꯖꯥꯎꯁꯨ ꯍꯧꯒꯠꯇꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯃꯤꯟꯅꯔꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯈꯣꯏꯅ ꯋꯥꯏꯔꯨꯕ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯁꯠ ꯁꯠ ꯐꯦꯡꯗꯣꯛꯃꯤꯟꯅꯗꯨꯅ ꯊꯤꯟꯗꯣꯛꯃꯤꯟꯅꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯇꯥꯎꯕꯨ ꯌꯦꯡꯅ ꯑꯁꯤꯡꯖꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯉꯔꯥꯡ ꯑꯩꯒꯤ ꯈꯣꯡꯂꯦꯟ ꯃꯪꯂꯥꯟꯗ ꯅꯨꯡꯊꯤꯟ ꯇꯨꯝꯕꯗ ꯂꯥꯛꯂꯝꯕ ꯂꯥꯏ ꯑꯗꯣ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, 'ꯆꯥꯛ ꯊꯣꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏꯅ ꯋꯥꯏꯔꯨꯕ ꯑꯃꯥꯡꯕ ꯀꯣꯜꯂꯤꯛ ꯁꯦꯡꯅ ꯐꯦꯡꯂꯒ ꯊꯤꯜꯂꯨꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯠꯀꯅꯤ' ꯑꯁꯤꯅꯤ꯫ ꯃꯇꯥꯎꯒꯤ ꯋꯥꯐꯝ ꯃꯪꯇꯥꯛ ꯑꯗꯨ ꯑꯄꯪꯖꯥꯎ ꯌꯥꯅꯤꯡꯗ ꯌꯥꯅꯤꯡꯗꯅ ꯀꯣꯜꯂꯤꯛ ꯑꯗꯨ ꯁꯦꯡꯅ ꯐꯦꯡꯗꯣꯛꯂꯒ ꯊꯤꯟꯗꯣꯛꯂꯨꯔꯦ꯫ ꯑꯄꯪꯖꯥꯎꯒꯤ ꯁꯥꯎꯅꯤꯡꯕ ꯑꯃꯗꯤ ꯍꯥꯏꯖꯤꯟꯅꯔꯤꯕ ꯃꯪꯇꯥꯛ ꯑꯗꯨ ꯊꯥꯖꯗꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯑꯁꯤꯡꯖꯥꯎꯗꯣ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯄꯪꯖꯥꯎ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥꯎ, ꯅꯪꯅ ꯑꯩꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕ ꯃꯥꯜꯂꯤ" ꯍꯥꯏꯅ ꯁꯥꯎꯔꯞ ꯋꯥꯔꯧꯔꯞ ꯇꯧꯅ ꯑꯁꯤꯡꯖꯥꯎꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯄꯪꯖꯥꯎꯒꯤ ꯃꯑꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, "ꯏꯇꯥꯎ, ꯅꯪ ꯈꯔ ꯈꯔ ꯁꯤꯡꯒꯠꯂꯛꯂꯦ"꯫ ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨ ꯑꯄꯪꯖꯥꯎ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯏꯉꯛ ꯉꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯔ ꯈꯔ ꯁꯤꯡꯒꯠꯂꯛꯂꯦ ꯍꯥꯏꯕꯗꯨꯗꯗꯤ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯇꯥꯎ ꯑꯅꯤꯗꯣ ꯑꯁꯨꯝ ꯂꯥꯛꯂꯦ꯫ ꯂꯝꯕꯤ ꯂꯝꯁꯥꯡ ꯐꯥꯎꯗꯨꯅ ꯂꯥꯛꯄꯗ ꯈꯣꯡꯖꯥꯏ ꯁꯤꯡꯖꯪ ꯃꯈꯣꯛ ꯌꯥꯎꯗꯕ ꯑꯃꯈꯛ ꯇꯥꯔꯝꯃꯤ꯫ ꯑꯗꯨ ꯈꯨꯟꯒꯠꯂꯒ ꯑꯄꯪꯖꯥꯎꯗ "ꯏꯇꯥꯎ, ꯃꯁꯤ ꯀꯥꯟꯅꯔꯛꯄ ꯌꯥꯏ, ꯄꯥꯏꯁꯤꯜꯂꯨ" ꯍꯥꯏꯅ ꯄꯥꯏꯍꯜꯂꯦ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯀꯪꯐꯥꯟ ꯊꯦꯡꯒꯨ ꯑꯃꯈꯛꯁꯨ ꯆꯠꯂꯝꯃꯤ꯫ ꯃꯗꯨꯁꯨ "ꯏꯇꯥꯎ, ꯃꯁꯤ ꯀꯥꯟꯅꯔꯛꯈꯤꯒꯅꯤ, ꯄꯥꯏꯁꯤꯜꯂꯨ" ꯍꯥꯏꯗꯨꯅ ꯑꯄꯪꯖꯥꯎꯒꯤ ꯈꯥꯎꯗ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤ ꯇꯔꯥ ꯑꯆꯧꯕ ꯑꯗꯨꯒꯨꯝꯕ ꯇꯔꯥ ꯊꯒꯥꯏꯃꯨꯛ ꯁꯥꯡꯕ ꯑꯃꯃꯨꯛ ꯇꯥꯔꯝꯂꯦ꯫ ꯃꯗꯨꯁꯨ ꯑꯄꯪꯖꯥꯎꯕꯨ ꯄꯥꯏꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯎꯀꯥꯏ ꯁꯝꯖꯦꯠ ꯍꯥꯏꯕ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯁꯨ ꯇꯥꯔꯝꯕꯗꯒꯤ ꯈꯨꯟꯗꯨꯅ ꯑꯄꯪꯖꯥꯎꯗ ꯄꯥꯏꯍꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛꯁꯨ ꯁꯥꯔꯩ ꯑꯆꯧꯕ ꯑꯃꯁꯨ ꯇꯥꯔꯝꯂꯦ꯫ ꯑꯗꯨꯁꯨ "ꯀꯥꯟꯅꯔꯛꯄ ꯌꯥꯏ, ꯄꯥꯏꯁꯤꯜꯂꯨ" ꯍꯥꯏꯅ ꯑꯁꯤꯡꯖꯥꯎꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯑꯄꯪꯖꯥꯎꯗꯣ ꯇꯁꯦꯡꯅ ꯁꯥꯎꯔꯛꯂꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯆꯤꯟꯅ ꯍꯦꯛ ꯊꯣꯛꯅ ꯁꯥꯎꯅꯤꯡꯅ ꯍꯥꯏꯔꯛꯏ, "ꯑꯩꯕꯨ ꯄꯪꯉꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯁꯨꯛ ꯌꯥꯝꯕ, ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯕꯨ ꯑꯩ ꯏꯇꯣꯝꯇꯅ ꯂꯣꯏꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯗꯤ ꯁꯟ ꯏꯔꯣꯏꯁꯨ ꯅꯠꯇꯦ꯫ ꯅꯍꯥꯟ ꯑꯃꯨꯛꯁꯨ ꯑꯩꯕꯨ ꯑꯣꯏꯗꯕ ꯀꯌꯥ ꯑꯃ ꯃꯪꯇꯥꯛꯅꯤ ꯍꯥꯏꯖꯤꯟꯅꯗꯨꯅ ꯂꯥꯛꯅꯕꯤꯈ꯭ꯔꯦꯗꯅ"꯫ ꯃꯇꯥꯎꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯒ ꯑꯁꯤꯡꯖꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯇꯥꯎꯅ ꯑꯩꯉꯣꯟꯗ ꯁꯤꯡꯕ ꯇꯝꯕꯤꯌꯨ ꯇꯛꯈꯤꯕ ꯑꯗꯣ ꯑꯩꯅ ꯏꯇꯥꯎꯗ ꯁꯤꯡꯕ ꯇꯝꯕꯤꯔꯤꯕꯅꯤ꯫ ꯏꯇꯥꯎꯅ ꯁꯥꯎꯅꯤꯡꯂꯛꯂꯤꯕ ꯑꯗꯨꯒꯤ ꯍꯧꯔꯛꯐꯝꯗꯨ ꯏꯇꯥꯎ ꯏꯁꯥꯅ ꯍꯥꯏꯐꯦꯠ ꯈꯪꯖꯔꯕ ꯏꯇꯥꯎ ꯅꯪ ꯁꯤꯡꯉꯕꯅꯤ꯫ ꯑꯆꯨꯝꯕꯒ ꯑꯔꯥꯟꯕꯒ ꯑꯅꯤꯁꯦ ꯈꯨꯗꯣꯟ ꯃꯔꯤꯃꯨꯛ ꯂꯥꯞꯅꯩ ꯍꯥꯏꯕ ꯋꯥ ꯂꯩꯀꯣ꯫ ꯃꯤꯠꯅ ꯎꯕꯅ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯒ ꯅꯥꯀꯣꯡꯅ ꯇꯥꯕꯗꯤ ꯑꯔꯥꯟꯕꯅꯤ꯫ ꯑꯣꯏꯔꯣꯏꯗꯕ ꯋꯥꯗ ꯊꯥꯖꯕ ꯑꯁꯤ ꯑꯄꯪꯕꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯅ ꯌꯦꯡꯕ ꯑꯁꯤꯁꯨ ꯐꯗꯤ ꯐꯩ ꯍꯥꯏꯕꯕꯨ ꯑꯄꯪꯕꯒꯤ ꯃꯅꯨꯡ ꯆꯜꯂꯤ꯫ ꯑꯐꯕꯒ ꯑꯁꯤꯡꯕꯒ ꯑꯅꯤ ꯑꯁꯤ ꯈꯔ ꯈꯔꯗꯤ ꯃꯥꯟꯅꯩ꯫ ꯃꯤ ꯃꯤꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯕꯨꯛꯅꯤꯡꯒꯤ ꯃꯃꯤ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯒꯗꯕꯅꯤ꯫ ꯑꯄꯪꯕꯒ ꯐꯠꯇꯕꯒꯁꯨ ꯈꯔ ꯃꯥꯟꯅꯩ"꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯁꯥꯡꯅ ꯑꯁꯤꯡꯖꯥꯎꯅ ꯑꯄꯪꯖꯥꯎꯗ
ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯧꯁꯤꯟꯕ ꯉꯝꯂꯕ꯭ꯔꯥ ꯍꯪꯕꯗ ꯑꯄꯪꯖꯥꯎꯅ "ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ" ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯣꯠꯁꯤꯡ ꯑꯗꯣ ꯇꯪꯈꯥꯏ ꯄꯨꯃꯤꯟꯅꯗꯨꯅ ꯗꯦꯁ ꯀꯣꯏꯕ ꯑꯗꯣ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯍꯟꯗꯛꯇꯤ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯔꯦ꯫ ꯃꯤ ꯇꯥꯗꯕ ꯂꯩꯕꯥꯛ ꯑꯃꯗ ꯍꯦꯛ ꯊꯨꯡꯂꯔꯦ꯫ ꯁꯨꯝ ꯂꯥꯛꯄꯗ ꯃꯤꯑꯣꯏꯕꯅ ꯂꯩꯔꯝꯕꯒꯤ ꯈꯨꯗꯝ ꯈꯔꯗꯤ ꯎꯏ꯫ ꯑꯄꯤꯛꯄ ꯁꯥ ꯎꯆꯦꯛ ꯅꯠꯇꯅ ꯑꯆꯧꯕ ꯁꯥ ꯎꯆꯦꯛ ꯑꯃꯠꯇ ꯎꯗꯦ꯫ ꯑꯗꯨꯕꯨ ꯎꯍꯩ ꯋꯥꯍꯩꯁꯤꯡꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯑꯃꯗꯤ ꯑꯃꯨꯟꯕ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛꯇꯨꯅ ꯄꯦꯟꯅ ꯑꯃꯗꯤ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ "ꯍꯤ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯂꯩꯕꯥꯛꯅꯤꯅꯦ" ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯊꯥꯞꯄꯗ ꯃꯩꯈꯨꯅ ꯂꯤꯔꯤ ꯀꯥꯕ ꯎꯔꯝꯃꯤ꯫ ꯃꯩꯈꯨ ꯀꯥꯔꯤꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯃꯇꯥꯎ ꯑꯅꯤꯃꯛ ꯃꯤ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯩꯈꯨ ꯀꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ꯫ ꯎ ꯋꯥ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯔꯕ ꯏꯪꯈꯣꯜ ꯑꯃꯗ ꯌꯨꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯏꯃꯨꯡꯗꯒꯤ ꯀꯥꯔꯛꯄ ꯃꯩꯈꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ "ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ? ꯑꯩꯈꯣꯏ ꯗꯦꯁ ꯀꯣꯏꯖꯔꯛꯄꯅꯤ, ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯎ" ꯍꯥꯏꯅ ꯍꯟꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯍꯣꯏ ꯃꯥꯏ ꯄꯥꯎꯈꯨꯝ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯃꯩꯈꯨꯗꯤ ꯑꯗꯨꯃꯛ ꯀꯥꯔꯤ꯫ ꯑꯁꯤꯡꯖꯥꯎꯅ "ꯏꯇꯥꯎ, ꯍꯦꯛꯇ ꯆꯪꯗꯨꯅ ꯌꯦꯡꯉꯨꯔꯁꯤ" ꯍꯥꯏꯗꯨꯅ ꯑꯁꯤꯡꯖꯥꯎꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯝꯕꯣ ꯊꯝꯕꯣꯒ ꯂꯣꯏꯅꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯏꯃꯨꯡꯒꯤ ꯎꯈꯣꯛꯇꯦꯟ ꯑꯃꯗ ꯃꯁꯛ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯃꯈꯨꯠ ꯃꯃꯥꯏ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯗꯤ ꯃꯆꯤꯟꯕꯥꯟꯁꯨ ꯋꯥ ꯉꯥꯡꯕ ꯌꯥꯗꯅꯕ ꯍꯥꯏꯗꯨꯅ ꯐꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯃꯇꯥꯎ ꯑꯅꯤꯃꯛ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯁꯤꯡꯖꯥꯎꯅ ꯅꯝꯕꯣ ꯑꯗꯨ ꯊꯥꯗꯔꯒ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯒꯤ ꯄꯨꯜꯂꯤꯕꯁꯤꯡ ꯑꯗꯣ ꯊꯥꯗꯣꯛꯄꯤꯔꯦ꯫ "ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯀꯅꯥꯅ ꯅꯈꯣꯏꯕꯨ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯁꯤꯡꯖꯥꯎꯒꯤ ꯋꯥꯍꯪ ꯇꯥꯔꯒ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃ ꯇꯦꯜꯂꯞꯅ ꯂꯤꯔꯛꯏ꯫ "ꯇꯥꯕꯤꯌꯨ ꯏꯕꯨꯡꯉꯣ ꯑꯅꯤꯃꯛ! ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯦ ꯍꯤꯡꯆꯥꯕꯤꯒꯤ ꯎꯃꯪ ꯍꯥꯏꯅ ꯀꯧꯏ꯫ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯍꯤꯡꯆꯥꯕꯤꯁꯤꯅ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯇꯥꯏꯕꯪ ꯃꯤ ꯈꯛꯇ ꯅꯠꯇꯅ ꯑꯆꯧꯕ ꯁꯥ ꯎꯆꯦꯛ ꯀꯌꯥꯁꯨ ꯂꯣꯏꯅ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯏꯕꯨꯡ, ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯏꯆꯤꯟ ꯏꯅꯥꯎꯅꯤ, ꯐꯥꯏꯕꯣꯛꯅꯤ, ꯑꯩꯅ ꯑꯍꯟꯅꯤ, ꯑꯗꯨꯅꯅꯤ ꯏꯕꯥꯅꯤ ꯁꯛ ꯃꯥꯟꯅꯔꯤꯕꯁꯦ꯫ ꯑꯩꯕꯨꯗꯤ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯊꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯍꯥꯠꯂꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯗ ꯑꯩꯅ ꯍꯤꯡꯆꯥꯕꯤꯗꯨꯗ ꯍꯥꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯍꯥꯠꯂꯨ, ꯑꯗꯨꯒ ꯍꯥꯠꯂꯣꯏ ꯍꯥꯏꯔꯕꯗꯤ ꯏꯕꯥꯅꯤꯃꯛ ꯍꯤꯡꯍꯜꯂꯨ ꯍꯥꯏꯕꯗꯒꯤ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯆꯦꯟꯈꯤ ꯆꯣꯡꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯁꯤ ꯃꯥꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯈ꯭ꯔꯤꯉꯩ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯊꯝꯂꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯅꯨꯃꯤꯗꯥꯡꯗ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯁꯥ ꯅꯣꯏꯍꯟꯒꯅꯤ, ꯁꯦꯕꯥ ꯇꯧꯍꯟꯒꯅꯤ꯫ ꯂꯩꯁꯥꯕꯤꯗꯨꯒꯤ ꯋꯥꯔꯤꯗꯒꯤ ꯃꯇꯥꯎ ꯑꯅꯤꯃꯛ ꯈꯪꯂꯦ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯍꯤꯡꯆꯥꯕꯤꯗꯨ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯇꯥꯎ ꯑꯅꯤꯃꯛꯇꯣ ꯆꯦꯟꯗꯨꯅ ꯈꯛ ꯍꯤꯡꯂꯔꯣꯏ,
ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯣꯏꯗꯅꯃꯛꯀꯤ ꯆꯥꯊꯣꯛꯈ꯭ꯔꯒꯅꯤ꯫ ꯆꯦꯟꯗꯨꯅ ꯍꯤꯡꯉꯔꯣꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯑꯁꯤꯡꯖꯥꯎ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯍꯤꯡꯆꯥꯕꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ "ꯀꯔꯝ ꯇꯧꯒꯅꯤ ꯏꯕꯨꯡ?" ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯍꯪꯂꯛꯏ꯫ ꯑꯁꯤꯡꯖꯥꯎꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯔꯒ ꯑꯁꯤ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯆꯦ ꯂꯩꯁꯥꯕꯤꯗꯨ ꯃꯈꯨꯠ ꯃꯈꯣꯡ ꯊꯤꯗꯦꯛꯄ ꯁꯥ, ꯃꯁꯥꯗꯨ ꯊꯔꯥꯛ ꯊꯔꯥꯛ ꯌꯥꯟꯊꯕ ꯁꯥꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯄꯨꯟꯗꯨꯅ ꯊꯝꯂꯦ꯫ ꯑꯗꯨꯗꯒꯤ ꯎꯔꯩꯔꯣꯝ ꯃꯍꯩ ꯍꯦꯛꯂꯨꯔꯒ ꯁꯨꯒꯥꯏꯗꯨꯅ ꯏ ꯁꯥꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯃꯀꯣꯛ ꯀꯥꯏꯕ ꯁꯥꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨ ꯍꯜꯂꯛꯄ ꯉꯥꯏꯔꯦ꯫ ꯃꯇꯥꯎ ꯑꯅꯤꯗꯨꯅꯦ ꯃꯅꯥꯎꯅꯨꯄꯤ ꯂꯩꯁꯥꯕꯤꯗꯨꯅꯦ ꯏꯃꯨꯡꯗ ꯂꯩꯔꯦ꯫ ꯃꯈꯣꯏ ꯃꯔꯤꯃꯛꯀꯤ ꯊꯃꯣꯏꯗ ꯉꯁꯤꯗꯤ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯥ ꯊꯤꯅ ꯏꯁꯣꯔꯕꯨ ꯆꯥꯟꯕꯤꯅꯕ ꯈꯨꯔꯨꯝꯖꯩ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯨꯝꯂꯛꯄꯒꯨꯝꯅ ꯍꯤꯡꯆꯥꯕꯤꯗꯨ ꯄꯥꯏꯔꯛꯂꯒ ꯃꯥꯒꯤ ꯁꯨꯃꯥꯡꯗ ꯇꯥꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯏꯉꯛ ꯉꯛꯂꯝꯃꯤ ꯑꯃꯁꯨꯡ ꯑꯀꯤꯕ ꯄꯣꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯅꯥꯍꯦꯕꯒꯤ ꯃꯑꯣꯡꯗ ꯃꯇꯠ ꯃꯇꯠ ꯑꯣꯏꯅ ꯌꯥꯝꯅ ꯇꯞꯅ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯟ, ꯏꯃꯨꯡꯗ ꯆꯪꯕꯤꯈꯤꯒꯅꯨ꯫ ꯅꯁꯨꯒꯤꯗꯃꯛ ꯈꯟꯕꯤꯔꯨꯔꯒꯅꯨ, ꯏꯕꯦꯟꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯣ꯫ ꯏꯕꯦꯟꯕꯨ ꯉꯝꯕꯤ ꯑꯉꯝꯕꯤ ꯑꯃ ꯂꯥꯛꯇꯨꯅ ꯏꯅꯥꯎꯅꯨꯄꯤꯁꯨ ꯆꯥꯊꯣꯛꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯕꯨꯁꯨ ꯏꯈꯣꯡ ꯏꯈꯨꯠ ꯊꯤꯗꯦꯛꯄꯤꯔꯦ꯫ ꯏꯀꯣꯛ ꯊꯨꯒꯥꯏꯕꯤꯗꯨꯅ ꯏꯕꯦꯟꯕꯨ ꯍꯜꯂꯛꯄ ꯉꯥꯏ꯫ ꯏꯕꯦꯟꯕꯨ ꯍꯜꯂꯛꯂꯒ ꯉꯁꯤꯒꯤ ꯆꯔꯥ ꯅꯣꯡꯈꯪꯅꯒꯅꯤ ꯉꯥꯏꯔꯤꯕꯅꯤ꯫ ꯏꯕꯦꯟꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯕꯤꯈ꯭ꯔꯣ"꯫ ꯍꯤꯡꯆꯥꯕꯤꯗꯨꯅ ꯃꯥꯕꯨ ꯉꯝꯕꯤꯗꯨꯒꯤ ꯁꯑꯣꯡ ꯁꯥꯗꯥ ꯀꯝꯗꯧꯏ ꯍꯥꯏꯅ ꯍꯪꯕꯗ ꯂꯩꯁꯥꯕꯤ ꯑꯗꯨꯅ ꯑꯁꯤꯡꯖꯥꯎꯅ ꯇꯥꯛꯈꯤꯕ ꯑꯗꯨ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ, "ꯏꯕꯦꯟ, ꯃꯀꯣꯛꯀꯤ ꯃꯁꯝ ꯃꯩ ꯊꯥꯕ ꯆꯥꯛꯇꯦ꯫ ꯃꯃꯤꯠꯅ ꯀꯣꯔꯤꯒꯤ ꯆꯐꯨꯃꯨꯛ ꯂꯥꯎꯗꯨꯅ ꯃꯩꯕꯨꯟꯃꯨꯛ ꯉꯥꯡꯏ꯫ ꯃꯅꯥꯅ ꯐꯧꯔꯥꯃꯨꯛ ꯍꯦꯛ ꯄꯥꯛꯏ꯫ ꯈꯪꯗꯦ ꯏꯕꯦꯟ, ꯊꯋꯥꯏ ꯄꯥꯝꯃꯨꯗ꯭ꯔꯕꯗꯤ ꯌꯦꯡꯕꯤꯔꯨꯔꯣ"꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯇꯥꯔꯗꯨꯅ ꯑꯁꯤꯡꯖꯥꯎꯅ ꯉꯁꯥꯏꯒꯤ ꯁꯥꯔꯩ ꯑꯆꯧꯕꯗꯨꯅ ꯃꯥꯌꯦꯞꯀꯤ ꯍꯣꯔꯣꯟ ꯁꯥꯔꯒ ꯃꯈꯣꯟ ꯆꯥꯎꯅ, "ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯜꯂꯛꯂꯕ꯭ꯔꯥ? ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯁꯤꯒꯗꯧꯔꯦ, ꯂꯩꯔꯝꯃꯨ" ꯍꯥꯏꯅ ꯍꯧꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯑꯁꯤꯡꯖꯥꯎꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯄꯪꯖꯥꯎꯅꯦ ꯂꯩꯁꯥꯕꯤ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯎꯈꯣꯛꯊꯦꯟꯗꯨ ꯄꯥꯏꯗꯨꯅ ꯀꯟꯅ ꯅꯣꯝꯂꯝꯃꯤ꯫ "ꯍꯥꯏ, ꯅꯪ ꯀꯅꯥꯅꯣ?" ꯍꯥꯏꯅ ꯍꯤꯡꯆꯥꯕꯤꯗꯨꯅ ꯍꯪꯕꯗ ꯑꯁꯤꯡꯖꯥꯎꯅ, "ꯑꯩꯁꯦ ꯍꯤꯡꯆꯥꯕꯤꯕꯨ ꯉꯝꯕꯤ ꯀꯣꯠꯆꯥꯕꯤ ꯍꯥꯏꯕꯗꯨꯅꯤ" ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ "ꯑꯗꯨꯗꯤ ꯅꯁꯝ ꯁꯝꯅꯥ ꯑꯃ ꯄꯤꯔꯛꯎ ꯌꯦꯡꯒꯦ" ꯍꯥꯏꯗꯨꯅ ꯉꯁꯥꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯇꯔꯥ ꯑꯆꯧꯕ ꯑꯗꯨ ꯑꯩꯒꯤ ꯁꯝꯅꯤ ꯍꯥꯏꯅ ꯂꯪꯊꯣꯂꯛꯏ꯫ "ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯝꯖꯦꯠ ꯌꯦꯡꯒꯦ" ꯍꯥꯏꯔꯛꯄꯗ ꯎꯀꯥꯏ ꯁꯝꯖꯦꯠ ꯑꯗꯨ ꯄꯤꯔꯝꯃꯤ꯫ "ꯍꯤꯛꯄꯤ ꯑꯃ ꯐꯥꯔꯛꯎ" ꯍꯥꯏꯕꯗꯅ ꯉꯁꯥꯏꯒꯤ ꯀꯪꯐꯥꯟ ꯊꯦꯡꯒꯨ ꯑꯗꯨ ꯂꯪꯊꯣꯂꯛꯏ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯎꯔꯨꯕꯗꯒꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯈꯪꯀꯤ ꯀꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯉꯝꯂꯕꯗꯤ ꯅꯌꯥ ꯑꯃ ꯊꯤꯗꯦꯛꯂꯒ ꯄꯤꯔꯛꯎ ꯍꯥꯏꯔꯛꯄꯗꯅ ꯈꯣꯡꯖꯥꯏ ꯁꯤꯡꯖꯪ ꯑꯗꯨ ꯂꯥꯛꯇꯨꯅ ꯂꯪꯊꯣꯂꯛꯂꯦ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯥꯎꯗꯨꯅ, "ꯍꯥꯏ, ꯈꯨꯗꯣꯝꯕꯤꯒ ꯈꯨꯠꯄꯤꯒꯅ ꯄꯦꯠ ꯂꯥꯎꯅ ꯃꯦꯠꯈꯥꯏꯕꯗ ꯅꯊꯤꯕꯣꯡ ꯅꯔꯤꯟ ꯄꯨꯡꯆꯥꯏ ꯆꯥꯏꯒꯗꯕꯤ ꯍꯤꯡꯆꯥꯕꯤ ꯀꯣꯠꯆꯥꯕꯤ, ꯑꯩꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯉꯥꯡꯗꯨꯅ ꯂꯩꯕ, ꯅꯊ꯭ꯋꯥꯏ ꯂꯧꯔꯒꯦ ꯂꯩꯔꯝꯃꯨꯗꯣ ꯍꯥꯏꯅ ꯙꯞ ꯇꯧꯕꯗꯒꯤꯗꯤ ꯑꯁ ꯑꯩ ꯁꯤꯕ ꯇꯥꯔꯦ" ꯍꯥꯏꯗꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯄꯥꯏꯈ꯭ꯔꯦꯗꯣ ꯍꯤꯡꯆꯥꯕꯤꯗꯣ꯫ ꯑꯁꯤꯡꯖꯥꯎꯒꯤ ꯂꯧꯁꯤꯡꯅ
ꯍꯤꯡꯆꯥꯕꯤꯗꯨ ꯇꯥꯟꯊꯣꯛꯇꯨꯅ ꯐꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯅꯤꯗꯣ ꯀꯟꯕꯤꯔꯦ꯫ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯀꯟꯕꯤꯔꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥ ꯄꯨꯟꯁꯤ ꯆꯨꯞꯄ ꯇꯧꯖꯒꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤꯗꯣ ꯑꯍꯤꯡꯗꯨꯃ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯒ ꯂꯦꯜꯂꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯈꯣꯏ ꯃꯔꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯂꯒ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯗ ꯍꯜꯂꯛꯇꯨꯅ ꯑꯁꯤꯡꯖꯥꯎꯅ ꯑꯍꯟꯅꯤ ꯍꯥꯏꯗꯨꯅ ꯃꯆꯦꯗꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯦ꯫ ꯑꯄꯪꯖꯥꯎꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨ ꯂꯧꯔꯦ꯫ ꯃꯈꯣꯏ ꯃꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯂꯦꯞꯇꯅ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫